ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯈꯪꯅꯖꯩ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯅ ꯌꯦꯛꯊꯣꯛꯄ ꯅꯨꯄꯥꯗꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯇꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯣꯛꯅꯧ ꯍꯥꯏꯔꯒꯅ ꯅꯨꯡꯁꯤꯅꯕꯁꯨ ꯑꯗꯨꯃꯛ ꯍꯦꯜꯂꯛꯏ꯫ ꯃꯥꯁꯨ ꯈꯪꯏ ꯏꯕꯥꯅꯤ ꯌꯦꯛꯊꯣꯛꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯇꯣꯛꯅꯁꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ꯫ ꯌꯦꯛꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ? ꯏꯕꯥꯅꯤꯅ ꯑꯍꯥꯟꯕꯔꯣ ꯌꯦꯛꯊꯣꯛꯄ ꯂꯧꯅ ꯂꯩꯅꯒꯗꯧꯔꯤꯁꯤꯕꯣ? ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩ꯫ ꯍꯌꯦꯡꯋꯥꯏ ꯆꯦꯜꯂꯒ ꯂꯨꯍꯣꯡꯉꯒ ꯂꯩꯔꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯛꯆꯅꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯆꯦꯟꯗ꯭ꯔꯤꯕꯅꯤꯅ ꯇꯧꯈꯤꯅꯨ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯊꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯅ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤꯅꯕꯕꯨ ꯐꯥꯒꯤꯔꯣ? ꯏꯕꯥꯅꯤꯅ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯤꯁꯦ ꯇꯣꯛꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕꯒꯤ ꯇꯥꯏꯞꯇ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯣꯛꯅꯁꯦ ꯍꯥꯏꯔꯕꯁꯨ ꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯕు ꯑꯩꯒ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯁꯨ ꯈꯔꯗꯤ ꯍꯜꯂꯦ꯫ ꯀꯅꯥꯒꯁꯨ ꯆꯠꯅꯤꯡꯉꯥই ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯏꯃꯥꯈꯣꯏꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯩ꯫ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯒ ꯋꯥꯈꯜ ꯈꯔ ꯄꯣꯊꯥꯅꯕ, ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗ ꯂꯩꯔꯦ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯦꯛꯇ ꯇꯥꯏ꯫ ꯏꯃꯥꯈꯣꯏ ꯂꯩꯔꯕꯁꯨ ꯉꯥꯡꯕꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯗꯗꯤ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯏꯃꯥꯈꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯁꯥꯟꯅꯖꯔꯕꯁꯨ 이마ꯈꯣꯏ ꯂꯩꯕ ꯃꯇꯝꯗꯗꯤ ꯇꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ, ꯄꯥꯎ ꯐꯥꯎꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯏꯃꯥꯈꯣꯏꯗꯗꯤ ꯇꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯛꯄꯁꯤꯅ ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯥꯅꯁꯨ ꯇꯣꯛꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯐꯅ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯄꯥꯎ ꯈꯔ ꯈꯔ ꯐꯥꯎꯅꯔꯤꯕꯁꯤꯗ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎꯒ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯗꯤ ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯂꯛꯂꯒ ꯅꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯗꯞ ꯇꯧꯏ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗꯗꯤ ꯇꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯨꯝꯗꯒ ꯑꯃꯨꯛ ꯆꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯁꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯄ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯈꯔ ꯈꯔ ꯐꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯎꯅꯕ ꯊꯣꯛꯄꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯅꯕꯥꯅꯤꯒꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯕꯗꯤ ꯑꯗꯨꯁꯨ ꯐꯠꯇꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯑꯐ ꯐꯠꯇꯕꯗꯣ ꯍꯥꯟꯅ ꯇꯥꯟꯅꯔꯣ꯫ ꯅꯨꯡꯁꯤꯕꯒꯤꯗꯤ ꯀꯣꯟꯅ ꯆꯥꯃꯔꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯥ ꯈꯛꯇꯅ ꯂꯣꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅꯗꯤ ꯋꯥꯕꯤ ꯍꯥꯏꯕꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯃꯥꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯇꯧꯔꯤꯁꯦ ꯀꯔꯝꯕꯗ ꯂꯦꯞꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯩꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯅꯕꯅꯤ, ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯍꯥꯟꯅꯗꯧꯅ ꯄꯨꯜꯂꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯣꯛꯃꯤꯟꯅꯗꯨꯅ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯒ ꯂꯩꯕꯗꯨꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯤ ꯉꯥꯏꯍꯥꯛ ꯐꯔꯝꯃꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯏꯊꯟꯇ ꯉꯥꯏꯔꯕꯅꯤꯅ ꯋꯥꯈꯜꯁꯤꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯏꯃꯥꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤ꯫ ꯑꯩꯉꯣꯟꯗ ꯐꯣꯟꯁꯨ ꯑꯃꯠꯇ ꯄꯥꯏꯍꯟꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯗꯨꯀꯥꯟ ꯍꯦꯛ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ꯫ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕ ꯆꯠꯇ꯭ꯔꯕꯁꯨ ꯗꯨꯀꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯤꯖꯅꯤꯡꯕ ꯄꯤꯅꯤꯡꯕ ꯄꯣꯠ ꯂꯩꯔꯕꯗꯤ ꯉꯥꯏꯔꯒ ꯍꯦꯛꯇ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯁꯤꯡꯗꯨ ꯏꯃꯥꯈꯣꯏꯅꯁꯨ ꯈꯪꯕꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯇꯠꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯥ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯗꯨꯀꯥꯟ ꯐꯥꯎꯕ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫
ꯏꯃꯥꯈꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯎ ꯑꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯒꯤ ꯄꯥꯎ ꯐꯥꯎꯅꯒꯦꯔꯥ? ꯐꯖꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯐꯥꯎꯅꯗꯕ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯖꯔꯒꯦ, ꯃꯥꯒ ꯑꯃꯨꯛ ꯐꯥꯎꯅꯔꯨꯅꯤ, ꯅꯣꯏ ꯂꯩꯇ꯭ꯔꯒꯅ ꯀꯅꯥꯗꯒꯤ ꯐꯥꯎꯅꯅꯤ? ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯍꯥꯞꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯥꯎꯊꯣꯛꯑꯒꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯐꯖꯅ ꯍꯥꯏ꯫ ꯃꯈꯣꯏꯅꯁꯨ ꯐꯔꯦ, ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯁꯨ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯅꯝ ꯀꯟꯗꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏ ꯉꯥꯝꯂꯕꯁꯨ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯂꯣꯏꯗꯣꯔꯤꯕꯅꯤ꯫ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯥꯞꯊꯣꯛꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯃꯥꯁꯨ ꯅꯨꯄꯥꯅꯤ, ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯀꯅꯥ ꯑꯃꯇꯁꯨ ꯂꯨꯍꯣꯡꯅꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣ, ꯅꯕꯥꯅꯤ ꯆꯦꯟꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯥꯞꯊꯣꯛꯅꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯦꯛꯊꯣꯛꯏ ꯅꯪꯕꯨ ꯄꯥꯝꯗꯦ, ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯕꯥꯅꯤꯁꯦ ꯂꯩꯍꯟꯅꯤꯡꯗꯦ, ꯑꯗꯨꯅꯗꯤ ꯇꯞꯅ ꯂꯥꯞꯊꯣꯛꯅꯔꯣꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯦ꯫ ꯍꯥꯟꯅꯗꯧꯅ ꯂꯩꯁꯥꯔꯒ ꯂꯩꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯁꯤꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯦ ꯇꯥꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯊꯣꯛꯂꯒ ꯅꯪ ꯅꯊꯟꯈꯇ ꯂꯩꯍꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯣꯏꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ, ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅꯁꯨ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ꯫ ꯑꯩꯅꯁꯨ ꯌꯥꯔꯦꯁꯦ, ꯁꯤꯟꯕ ꯁꯤꯟꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ꯫ ꯇꯞꯅ ꯏꯕꯥꯅꯤꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯒꯤ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯂꯨꯝꯂꯝꯕ ꯑꯗꯨ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯃꯥ ꯂꯩꯕꯁꯨ ꯎꯗ꯭ꯔꯦ꯫ ꯃꯥꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯗꯤ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕ ꯍꯦꯛꯇ ꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯣꯏꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯍꯟꯗꯛ IRBꯒꯤ ꯈꯜꯂꯤ, ꯇ꯭ꯔꯦꯅꯤꯡꯕꯨꯗꯤ ꯆꯪꯈ꯭ꯔꯤ꯫ ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯇꯜꯂꯤꯍꯦ, ꯃꯤ ꯊꯕꯛꯁꯨ ꯇꯧꯔꯦ, ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯂꯩꯔꯝꯒꯅꯤ, ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯑꯃꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯃꯨꯛ ꯍꯥꯞꯄꯤꯔꯒꯅꯨ, ꯃꯁꯥꯅ ꯈꯪꯅ ꯍꯥꯏꯖꯔꯛꯄꯗꯨꯅ ꯐꯩꯗ꯫ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯑꯃꯨꯛ ꯅꯠꯇꯦꯍꯦ, ꯀꯥꯏꯗꯒꯤꯅꯣ, ꯑꯩꯈꯣꯏ ꯁꯥꯏꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ, ꯌꯥꯝꯅ ꯐꯩ, ꯅꯤꯁꯥ ꯄꯨꯁꯥꯀ ꯑꯃꯇ ꯆꯥꯗꯦ, ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯈ꯭ꯔꯖꯥꯅꯤ, ꯋꯥ ꯂꯥꯟꯒ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯅꯠꯇꯦ, ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ, ꯅꯨꯄꯤꯁꯨ ꯀꯅꯥꯃꯇ ꯀꯣꯏꯗꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ, ꯅꯪꯅ ꯌꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ, ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝꯅ ꯐꯩ, ꯅꯥꯟꯊꯣꯛꯍꯟꯒꯅꯨꯀꯣ, ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯛꯀꯦ, ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯛꯏ꯫ ꯈꯪꯗꯦ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ, ꯌꯥꯏ ꯍꯥꯏꯈ꯭ꯔꯗꯕꯅꯤ, ꯑꯇꯩ ꯀꯅꯥꯅ ꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯁꯥꯏꯅ ꯁꯤꯜꯂꯛꯄꯅꯤꯅ ꯃꯥꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯒꯅꯤ, ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ ꯍꯥꯏꯈ꯭ꯔꯒ ꯀꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯇꯧꯕꯗꯤ ꯏꯀꯥꯏꯗꯨꯅ ꯑꯩꯁꯨ ꯅꯝꯕꯔꯗꯣ ꯁꯦꯞꯇꯤ ꯇꯧꯁꯜꯂꯒ ꯐꯣꯟꯗꯤ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯏꯃꯥꯟꯅꯕꯤꯅꯁꯨ ꯅꯣꯡꯃ ꯀꯩꯅꯣ ꯅꯝꯕꯔ ꯄꯤꯔꯒ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦꯌꯦ, ꯅꯪ ꯏꯀꯥꯏꯔꯤꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ ꯈꯪꯗꯦ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯜꯂꯨꯗꯦ, ꯑꯩꯅ ꯐꯣꯟꯗ ꯁꯦꯞ ꯇꯧꯁꯤꯜꯂꯒ ꯊꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯐꯣꯟ ꯇꯧꯕꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯐꯣꯟꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯟ ꯃꯈꯥꯗ ꯑꯗꯨꯃꯛ ꯊꯝꯂꯒ ꯊꯕꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯄꯅꯤ, ꯄꯨꯡꯁꯨ 10 ꯈꯔ ꯍꯦꯜꯂꯦ꯫ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯝꯄꯅꯤꯗꯒꯤ ꯍꯦꯟꯅ ꯐꯣꯟ ꯇꯧꯕꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯅꯥ ꯑꯃꯨꯛ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯤꯡꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ, ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯃꯤꯡꯗꯣ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯄꯪꯇꯧꯇ ꯇꯧꯔꯒ ꯁꯦꯞ ꯇꯧꯁꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯅꯣ ꯑꯩꯅ ꯁꯦꯞ ꯇꯧꯖꯈꯤꯕ ꯃꯃꯤꯡ ꯑꯗꯨ ꯐꯥꯎꯕ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯤꯍꯨꯜꯁꯦ ꯁ꯭ꯋꯥꯏꯗꯤ ꯄꯥꯈꯠꯂꯤ, ꯄꯥꯏꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ,
ꯄꯥꯏꯔꯒꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯅꯩ꯫ ꯐꯅ ꯀꯨꯏꯅ ꯈꯤꯡꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ꯫ ꯃꯥꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯍꯟꯗꯦ ꯍꯥꯏꯕꯗꯨ ꯏꯃꯥꯟꯅꯕꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯡꯗꯦ ꯃꯥꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯤ ꯂꯩꯅꯔꯤ ꯏꯕꯥꯅꯤꯃꯛ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯀꯛꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ "ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯕꯣ? ꯀꯩꯀꯩ ꯍꯥꯏꯅꯔꯒꯦ?" ꯑꯩꯅ "ꯀꯩꯝ ꯍꯥꯏꯗꯦ, ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯃꯥꯁꯨ ꯍꯥꯏꯗꯦ, ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ", ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ "ꯑꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯦ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯔꯛꯏꯁꯦ꯫ ꯅꯕꯥꯅꯤ ꯈꯛꯇꯪ ꯊꯥꯗꯣꯛꯑꯗꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯀꯟꯐꯔꯦꯟꯁ ꯄꯤꯒꯦ, ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯗꯣꯛꯂꯒ ꯅꯕꯥꯅꯤ ꯀꯣꯟꯅ ꯁꯥꯟꯅꯍꯧꯔꯣꯀꯣ꯫ ꯍꯧꯗꯣꯛꯄ ꯑꯃ ꯅꯥꯏꯗ꯭ꯔꯗꯤ ꯅꯕꯥꯅꯤ ꯁꯥꯟꯅꯔꯔꯣꯏ ꯈꯪꯕꯒꯤ ꯑꯩꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯅꯦ." ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ, "ꯚꯥꯏ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯏꯀꯥꯏꯌꯦ, ꯋꯥꯔꯤꯁꯨ ꯑꯝꯇ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯑꯩꯅ ꯇꯧꯁꯤꯜꯂꯛꯏꯕꯁꯤꯅꯦ." ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯟꯅꯕꯤꯅ ꯐꯣꯟ ꯇꯧꯔꯒ ꯀꯟꯐꯔꯦꯟꯁ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥꯟꯅꯕꯤ ꯌꯥꯎꯗꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯕꯁꯨ ꯑꯩꯅꯕꯨ ꯍꯥꯟꯅ ꯇꯧꯔꯕꯁꯨ ꯋꯥꯔꯤ ꯍꯧꯗꯣꯛꯐꯝ ꯈꯪꯗꯗꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯗꯨꯅ ꯂꯩꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯏꯀꯥꯏꯕꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯍꯥꯟꯅ ꯅꯨꯄꯥ ꯀꯣꯏꯅꯖꯔꯝꯂꯕꯁꯨ ꯑꯅꯧꯕ ꯀꯣꯏꯅꯔꯛꯄꯁꯤꯗ ꯍꯥꯟꯅ ꯀꯣꯏꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯟꯅꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯤꯍꯨꯜꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇꯃꯛ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯈꯪꯕꯅꯤꯅ "ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯒꯗꯤ ꯃꯦꯁꯦꯖꯇ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯒꯦ ꯐꯥꯎꯅꯔꯣ, ꯑꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯒ ꯈꯥꯝꯕ ꯌꯥꯔꯔꯣꯏ, ꯅꯕꯥꯅꯤꯅꯕꯨ ꯍꯦꯟꯖꯤꯟꯈ꯭ꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯍꯧꯔꯦ꯫ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗ ꯂꯩꯕꯒ ꯑꯣꯏꯔꯦ, ꯐꯣꯟꯁꯨ ꯄꯥꯛꯅ ꯇꯧꯔꯛꯇꯦ꯫ ꯑꯩꯁꯨ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯦꯗ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯐꯣꯟ ꯇꯧꯔꯛꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯣꯏꯅꯣ? ꯏꯀꯥꯏꯕꯅꯤꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯁꯪꯕꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯏ꯫ ꯑꯗꯨꯗꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤna ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯍꯜꯂꯤ꯫ ꯐꯣꯟꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯏꯀꯥꯏꯔꯕꯁꯨ ꯃꯦꯁꯦꯖꯇꯗꯤ ꯏꯀꯥꯏꯕ ꯈꯔ ꯐꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯌꯨꯝꯗ ꯊꯣꯛꯂꯛꯂꯅꯤ, ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯣ ꯈꯣꯠꯂꯣ ꯁꯨꯝ ꯍꯪꯂꯛꯏ꯫ ꯑꯩꯅꯁꯨ "ꯌꯥꯔꯅꯤꯗ, ꯑꯍꯥꯟꯕ ꯎꯅꯕꯒ ꯑꯣꯏꯔꯦ, ꯑꯩ ꯌꯥꯝ ꯏꯀꯥꯏꯗ, ꯀꯩꯝꯕꯨꯗꯤ ꯂꯩꯔꯛꯀꯅꯣ, ꯑꯗꯣ ꯅꯪꯅ ꯂꯩꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯣ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ "ꯑꯍꯥꯟꯕ ꯎꯅꯕꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏ, ꯅꯪꯁꯨ ꯏꯕꯥꯅꯤꯁꯨ ꯑꯃꯨꯛꯇ ꯎꯅꯕ ꯅꯠꯇꯕꯅꯤꯅ ꯏꯃꯥꯟꯅꯕꯤ ꯃꯈꯣꯏꯁꯨ ꯌꯥꯎꯍꯟꯁꯤ" ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯁꯨ "ꯍꯣꯏ, ꯌꯥꯎꯍꯟꯁꯤ, ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯝꯅ ꯎꯅꯔꯒ ꯂꯣꯏꯁꯤꯟꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ, ꯆꯥꯛ ꯑꯣꯏꯅ ꯆꯥꯃꯤꯟꯅꯁꯦ, ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ" ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯆꯤꯡꯅꯗꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯈꯤ꯫ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯅ ꯃꯥꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯕꯨꯗꯤ ꯇꯥꯏ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯎꯅꯕꯒꯤ ꯃꯇꯝꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯈꯣꯏꯅ ꯂꯦꯞꯄꯛꯀꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯁꯤꯟꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯍꯥꯊꯨꯗꯤ ꯍꯪꯉꯨꯗ꯭ꯔꯦ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ, "ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯁꯦ", ꯋꯥꯍꯩ ꯑꯁꯤꯗꯪ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯚꯥꯞ ꯑꯗꯨꯃꯛ ꯇꯥꯔꯦ, ꯃꯥꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯗ ꯑꯩꯅ "ꯂꯧꯕ ꯂꯥꯛꯑꯣ, ꯑꯩ ꯏꯊꯟꯇ ꯆꯠꯄ ꯌꯥꯝꯅ ꯇꯜꯂꯦ, ꯑꯩ ꯂꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯃꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯒꯦꯗꯅ" ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯅ "ꯌꯥꯔꯦꯗꯣ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯆꯔꯣꯏꯀꯣ, ꯀꯩ ꯍꯥꯏꯔꯛꯄꯅꯣ ꯌꯦꯡꯒꯦꯅ ꯐꯥꯒꯤ ꯇꯧꯕꯅꯦ, ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ, ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ, ꯐꯖꯅ ꯀꯦꯊꯔꯣ"꯫ "ꯀꯔꯥꯏꯗꯒꯤꯅꯣ ꯏꯕꯦꯝꯃ, ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯪꯅꯗꯈꯩ ꯍꯣꯜꯂꯤꯉꯩꯁꯤꯗ ꯀꯦꯊꯔꯒ ꯂꯥꯛꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯃꯥꯟꯅꯕꯤ ꯈꯣꯏꯔꯣꯝꯗ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯥꯛ ꯁꯤꯜꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯏꯁꯨ ꯈꯟꯊꯕꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯅꯕꯖꯥꯠꯅꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯦꯊꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯕ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒ ꯃꯥꯒ ꯂꯣꯏꯅꯔꯛꯄꯅꯤꯅ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯩꯅꯁꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯅꯧꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯈꯟꯗꯣꯛꯏ꯫
ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯡꯅ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯁꯤꯇꯪ ꯍꯥꯏꯔꯒ ꯃꯈꯥꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯍꯣꯔꯦꯟꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯋꯥꯀꯠꯂꯝꯕꯗꯨꯁꯨ ꯋꯥꯀꯠꯂꯔꯣꯏ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯝꯃꯛꯑꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯃꯥꯁꯨ ꯁꯨꯝꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯑꯩꯅ ꯀꯣꯟꯅꯊꯪꯗ ꯈꯪꯖꯔꯛꯄꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯁꯦ ꯅꯍꯥꯟ ꯃꯈꯩ ꯆꯪꯕꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯗꯒꯤ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ, ꯃꯤꯍꯨꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯏꯃꯥꯟꯅꯕꯤꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯟꯅꯕꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ, ꯀꯣꯌꯦꯡ ꯌꯦꯡꯉꯨꯔꯣ, ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ꯫ ꯑꯩꯁꯨ ꯃꯤꯍꯨꯟꯗꯤ ꯄꯥꯈꯠꯂꯤꯍꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯆꯪꯂꯦ꯫ ꯏꯃꯥꯟꯅꯕꯤꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯝꯂꯦ꯫ ꯑꯩꯁꯨ ꯀꯩꯀꯩ ꯇꯧꯒꯗꯕ ꯈꯔ ꯃꯇꯦꯡꯗꯤ ꯄꯥꯡꯁꯤꯜꯂꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯁꯥꯏ ꯃꯕꯥꯅꯤꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯅꯕꯥꯅꯤꯁꯨ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯆꯥꯛꯇꯪ ꯆꯥꯔꯒ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯅꯍꯧꯔꯣꯅ ꯆꯥꯟꯁ ꯄꯤꯕꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯏꯐ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯣꯛꯈꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯃꯪꯒꯣꯟꯗ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯔꯒ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯄꯨꯡꯁꯨ ꯌꯥꯝꯅ ꯉꯜꯂꯤꯕꯅꯤꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁ꯭ꯋꯥꯏꯐꯥꯎꯕꯗꯪ ꯀꯣꯏꯔꯨꯁꯤꯔꯣ? ꯑꯩꯅꯁꯨ ꯒꯥꯔꯤ ꯃꯆꯥꯗꯗꯤ ꯇꯜꯂꯦ, ꯃꯤꯅ ꯎꯔꯒ ꯏꯀꯥꯏꯖꯩꯌꯦ, ꯅꯣꯡꯃ ꯀꯣꯏꯔꯁꯦ ꯍꯥꯏ꯫ ꯑꯗꯒꯤ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯄꯣꯔꯛꯀꯦ, ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯂꯩꯍꯧꯋꯦ, ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯝꯒꯦꯔꯣ? ꯑꯩꯅꯁꯨ ꯌꯥꯔꯅꯤꯗ, ꯅꯣꯡꯃ ꯑꯣꯏꯅ ꯀꯣꯟꯅ ꯐꯖꯅ ꯎꯅꯔꯁꯤ, ꯉꯁꯤꯁꯨ ꯎꯅꯔꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ꯫ ꯋꯥꯔꯤ ꯍꯥꯏꯔꯦ ꯐꯣꯟꯗꯁꯨ ꯁꯨꯝ ꯁꯥꯟꯅꯩ, ꯃꯦꯁꯦꯖꯁꯨ ꯊꯥꯅꯩ, ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯅꯠꯇꯕ ꯑꯆꯤꯛꯄꯗ ꯐꯝꯂꯒ ꯏꯕꯥꯅꯤ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯄꯥꯝꯕꯩ ꯋꯥꯅꯤ꯫ ꯎꯅꯕꯇ ꯉꯥꯏꯔꯤ, ꯀ꯭ꯂꯥꯁꯀꯗꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯑꯦꯍꯦ ꯅꯪꯁꯨ꯫ ꯑꯩꯁꯦ ꯅꯍꯥꯟ ꯃꯈꯩꯒꯤ ꯑꯥꯗ ꯐꯥꯖꯤꯟꯗꯨꯅ ꯊꯕꯛ ꯑꯋꯥꯕ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤ ꯏꯁꯥꯁꯦ ꯏꯐꯨꯟ ꯐꯨꯜꯂꯦ꯫ ꯏꯊꯟ ꯈꯛꯇ ꯆꯠꯄꯕꯨꯗꯤ ꯌꯥꯏꯗ, ꯑꯗꯨꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯐꯔꯦ, ꯅꯣꯡꯃ ꯀꯣꯟꯅ ꯐꯖꯅ ꯆꯠꯂꯁꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦꯕ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯂꯛꯑꯅꯤ, ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯂꯅꯤ, ꯃꯐꯝꯗꯣ ꯌꯧꯕꯒ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯅꯤ, ꯌꯦꯡꯕꯁꯨ ꯐꯪꯂꯣꯏ, ꯆꯠꯄꯒ ꯍꯜꯂꯛꯄ ꯍꯥꯏꯕꯗ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯉꯁꯥꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯆꯠꯂꯒ ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯩ ꯍꯥꯏꯕꯗꯣ, ꯃꯥꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯔꯤꯕꯗꯣ, ꯀꯣꯏꯕ ꯆꯠꯂꯁꯨ ꯑꯗꯨꯝ ꯆꯦꯜꯂꯅꯤ, ꯆꯠꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯆꯦꯜꯂꯅꯤ꯫ ꯃꯈꯣꯏꯗꯤ ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯋꯥꯈꯜꯀꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕ ꯄꯨꯡ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ, ꯈꯤꯇꯪ ꯇꯧꯕꯒ ꯐꯣꯟꯁꯦ ꯃꯦꯠꯇꯨꯅ ꯄꯨꯡ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯥꯅ ꯀꯩꯅꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯨ ꯄꯨꯡꯗꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯀꯩꯀꯩ ꯇꯧꯒꯗꯧꯕꯒ ꯅꯤꯡꯉꯤꯔꯣ ꯅꯪꯒꯤꯁꯦ? ꯅꯠꯇꯦꯗ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯕꯅꯤ, ꯊꯦꯡꯖꯤꯜꯂꯕꯗꯤ ꯏꯃꯥꯈꯣꯏꯅꯁꯨ ꯀꯩꯀꯩ ꯈꯟꯈꯤꯅꯤ, ꯅꯍꯥꯟꯈꯩꯒ ꯆꯠꯊꯣꯛꯇ꯭ꯔꯦ, ꯑꯩꯁꯨ ꯅꯨꯃꯤꯠ తాꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ, ꯑꯗꯨꯒꯤꯅꯦ, ꯂꯥꯟꯅ ꯈꯟꯒꯅꯨꯗ꯫ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯄꯨꯡꯗꯣ ꯑꯃꯨꯛꯇꯤ ꯌꯦꯡꯉꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯄꯨꯡ ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯒ ꯃꯥꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦ, ꯑꯩꯅ ꯑꯥꯗꯒꯤ ꯂꯥꯛꯄꯗ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯄꯅꯦ, ꯀꯥꯎꯅꯤ ꯇꯧꯔꯒ ꯎꯄꯨꯗ ꯑꯗꯨꯝ ꯌꯥꯍꯧꯔꯦ, ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ, ꯑꯍꯥꯟꯕ ꯎꯅꯕꯗ ꯄꯤꯒꯦꯅ ꯈꯟꯖꯕꯅꯦ, ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯂꯥꯞꯇꯦ, ꯁꯤꯗꯒꯤ khara ꯆꯠꯂꯒ ꯂꯩꯔꯦ, ꯀꯨꯏꯔꯣꯏ, ꯁꯠ ꯂꯥꯎꯅ ꯂꯥꯛꯀꯦ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯎꯅꯕꯗ ꯄꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯅꯪꯍꯧꯗꯦ, ꯐꯠ ꯂꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯀꯩ ꯍꯥꯏꯔꯝꯒꯦ, ꯃꯥ ꯅꯥꯗꯩ ꯊꯣꯛꯂꯛꯄꯗ ꯄꯣꯠꯆꯩ ꯑꯃ ꯂꯩꯔꯛꯑꯦ, ꯑꯗꯨ ꯀꯥꯎꯔꯒ ꯂꯩꯍꯧꯔꯦꯅ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ, ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ, ꯑꯁ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯄꯣꯠꯆꯩꯗꯣ ꯅꯪ ꯂꯧꯁꯤꯜꯍꯧꯔꯒꯦꯔꯥ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯍꯦ, ꯃꯣꯏ ꯌꯨꯝꯁꯨ ꯌꯥꯝ ꯂꯥꯞꯇꯕꯅꯤ, ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯕꯅꯤ, ꯃꯤꯅ ꯑꯗꯨꯝ ꯐꯖꯅ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯗꯨꯅ ꯇꯧꯏꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕꯁꯨ ꯅꯠꯇꯅ, ꯌꯥꯔꯦꯀꯣ, ꯍꯥꯟꯅ ꯀꯣꯏꯅꯔꯤꯉꯩꯁꯤꯗꯅꯦ
ꯊꯨꯡꯅꯅꯕ ꯇꯧꯖꯍꯧ ꯑꯁꯤꯒ ꯅꯥꯟꯊꯣꯛꯑꯗꯤ ꯁꯤꯅꯤꯡꯉꯥꯏ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯕꯁꯨ ꯀꯔꯝꯕꯅ ꯐꯩꯅꯣ ꯐꯠꯇꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯍꯥꯟꯅꯗꯧꯅ ꯂꯩꯁꯥꯔꯒ ꯂꯩꯔꯒ ꯈꯟꯅꯤꯁꯨ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯊꯟꯒꯗ ꯊꯥꯗꯣꯛꯑꯒ ꯅꯨꯄꯥ ꯈꯜꯂꯣ ꯍꯥꯏꯕꯗꯨꯗꯤꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯔꯔꯣꯏ ꯅꯨꯄꯥ ꯐꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯂꯩꯔꯤꯀꯥꯟꯁꯤꯗ ꯅꯥꯟꯊꯣꯛꯍꯜꯂꯒꯅꯨ ꯉꯥꯛꯇꯪ ꯉꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯕꯨ ꯍꯣꯔꯦꯟ ꯑꯩꯅ ꯊꯤꯟꯕꯗ ꯏꯃꯥꯈꯣꯏꯅꯁꯨ ꯀꯩꯁꯨꯝꯇ ꯍꯥꯏꯔꯣꯏꯗꯕꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯕꯅꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯐꯥꯔꯒ ꯊꯝꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯌꯥꯝꯅ ꯃꯥꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯥꯖꯔꯦ ꯍꯣꯏꯗꯦꯍꯦ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯏꯗ ꯂꯥꯛꯄꯕꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯊꯦꯡꯅ ꯐꯥꯎꯕ ꯂꯥꯛꯇꯕꯗꯗꯤ ꯑꯩꯁꯨ ꯐꯣꯟ ꯇꯧꯁꯤꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯈꯤꯕꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯣꯟꯗꯤ ꯇꯧꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯒ ꯅꯣꯏ ꯁꯥꯏꯗ ꯑꯝꯇ ꯇꯧꯍꯜꯂꯨ ꯀꯔꯥꯏ ꯌꯧꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯝꯇ ꯍꯪꯍꯜꯂꯨ ꯑꯁꯨꯝꯅꯕꯨꯗꯤ ꯇꯠꯇꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯂꯥꯛꯆꯔꯅꯤꯍꯦ ꯅꯪꯁꯤꯗꯤ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯑꯇꯩ ꯑꯇꯩ ꯑꯆꯥꯄꯣꯠ ꯄꯤꯖꯅꯤꯡꯕ ꯈꯔꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯑꯁꯨꯝꯅ ꯅꯧꯅ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯜꯂꯛꯏꯖꯥꯅꯤ ꯑꯩꯉꯣꯟꯗꯒ ꯇꯧꯕ ꯑꯣꯏꯔꯗꯤꯅꯦ ꯍꯔꯥꯎꯕꯗ ꯊꯤ ꯆꯤꯠꯂꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅꯤ ꯊꯕꯛꯁꯨ ꯇꯧꯍꯧꯗꯦ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯂꯩꯔꯤꯁꯤನಿ ꯅꯪꯒꯤꯗꯤ ꯊꯕꯛꯁꯨ ꯇꯧꯔꯦ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯑꯕ ꯁꯤꯗꯕꯨ ꯏꯕꯦꯝꯃ ꯆꯦꯟꯒꯤꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯌꯥꯔꯦꯍꯦ ꯅꯪꯁꯤꯁꯨ ꯉꯁꯤ ꯎꯅꯔꯒ ꯉꯁꯤ ꯆꯦꯜꯂꯨꯏ ꯑꯩꯕꯨ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯇꯥꯍꯜꯂꯅꯨ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯨꯡꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯂꯩ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗꯨꯅ ꯆꯪꯂꯛꯏ ꯑꯩꯗꯤ ꯉꯁꯥꯏ ꯃꯥꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯑꯒ ꯄꯣꯔꯛꯄꯗꯣ ꯒꯥꯔꯤ ꯃꯆꯥꯗꯗꯤ ꯍꯥꯞꯄ ꯏꯀꯥꯏꯕꯒꯤ ꯑꯆꯧꯕꯗ ꯄꯣꯔꯛꯏꯕꯩ ꯅꯤꯡꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯏꯃꯥꯟꯅꯕꯤꯅꯁꯨ ꯂꯥꯛꯑꯦ ꯀꯩꯁꯨꯝꯇ ꯋꯥꯔꯨꯔꯅꯨ ꯏꯕꯦꯝꯃ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯆꯪꯂꯛꯏ ꯑꯩꯅ ꯈꯜꯂꯨꯕꯅ ꯏꯃꯥꯟꯅꯕꯤ ꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛ ꯈꯣꯏꯗꯣ ꯉꯁꯥꯏꯗꯒꯤ ꯆꯠꯊꯣꯛꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯪꯂꯛꯑ ꯃꯥꯜꯂꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯅꯣ ꯍꯣꯏꯗꯍꯦ ꯆꯨꯝꯅ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅꯤ ꯃꯅꯦꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯈꯪꯕꯅꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯃꯤꯍꯨꯟꯗꯣ ꯄꯥꯈꯠꯂꯤ ꯃꯆꯥꯅꯨꯄꯥ ꯊꯕꯛ ꯇꯧꯕꯁꯤꯗ ꯅꯝꯗꯨꯅ ꯐꯥꯔꯒ ꯀꯣꯏꯅꯩ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒꯗꯤ ꯏꯃꯥꯟꯅꯕꯤ ꯈꯣꯏꯒꯤ ꯃꯪꯒꯣꯟꯗꯣ ꯍꯦꯛ ꯀꯥꯔꯛꯄꯒ ꯀꯔꯥꯏ ꯏꯃꯧ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯏꯃꯧ ꯃꯁꯛ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯁꯣꯝꯗꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯂꯣꯏꯅ ꯂꯣꯏꯍꯧꯔꯕꯅꯤ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯂꯩꯕ ꯂꯣꯏꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯅꯣ ꯃꯤ ꯑꯣꯟꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯌꯥꯎꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯟꯗꯨꯁꯨ ꯃꯃꯥꯈꯣꯏꯅ ꯄꯤꯁꯤꯜꯂꯛꯏ ꯁꯤꯁꯦ ꯐꯤꯔꯣꯟꯁꯦ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯑꯣ ꯐꯠꯇꯤꯌꯦ ꯅꯪꯅ ꯁꯦꯠꯂꯛꯆꯔꯛꯂꯤꯕ ꯅꯐꯤꯅꯔꯣꯟꯗꯨꯅ ꯅꯃꯥꯟꯅꯕꯤꯈꯣꯏꯗ ꯍꯦꯛ ꯊꯜꯂꯝꯂꯣ ꯏꯃꯥꯈꯣꯏꯅ ꯄꯨꯔꯛꯏꯕꯁꯦ ꯁꯦꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯟ ꯄꯤꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯏꯉꯉꯛꯂꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯍꯣꯡꯂꯒ ꯑꯩꯁꯨ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯣ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯅꯕꯁꯤꯗꯤ ꯆꯦꯟꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ ꯑꯩꯒꯤ ꯉꯔꯥꯡ ꯃꯪꯗ ꯁꯥꯃꯨꯋꯣ ꯁꯒꯣꯜꯂꯣ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯩꯅ ꯈꯜꯂꯦꯕ ꯑꯁꯨꯝꯅ ꯋꯥꯈꯟꯗ ꯈꯟꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯏ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯏꯕꯥꯅꯤꯁꯨ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯗꯣ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯎꯠꯊꯣꯔꯛꯇ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯌꯩꯊꯣꯛꯇ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯄꯣꯁꯇꯤꯡ ꯃꯐꯝ ꯄꯤꯔꯛꯇ꯭ꯔꯤꯕꯅ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯄꯣꯡꯊꯣꯛꯏ ꯆꯥꯎꯊꯣꯛꯏ ꯅꯨꯄꯤꯒ ꯊꯤꯈ꯭ꯔꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯥꯁꯨ ꯏꯀꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯗꯨꯃꯛ ꯇꯣꯏꯅ ꯄꯨꯟꯕ ꯆꯠꯂꯤ ꯑꯩꯁꯨ ꯏꯊꯟꯈꯇ ꯌꯨꯝꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯉꯣꯟꯗꯒꯤ ꯍꯪꯒꯗꯕꯅꯤ ꯑꯗꯨꯁꯨ ꯃꯥꯗꯤ ꯌꯨꯝꯗ ꯑꯌꯥꯝꯕ ꯂꯩꯇꯕꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇꯁꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯤ ꯏꯁꯧ ꯂꯪꯉꯝꯗ꯭ꯔꯕꯁꯨ ꯊꯥ 2-3 ꯁꯨꯖꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯥꯈꯣꯏꯅꯁꯨ
ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯥꯎꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯦꯟꯅ ꯄꯦꯟꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯆꯪꯂꯛꯄ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯅꯪꯅꯁꯨ ꯈꯔ ꯊꯤꯡꯕ ꯌꯥꯗꯕ꯭ꯔꯣ? ꯊꯕꯛ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯦ꯫ ꯃꯥꯅ ꯊꯕꯛ ꯇꯧꯕꯒꯤ ꯅꯝꯈ꯭ꯔꯤꯕ ꯁꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯀꯅꯥꯅ ꯁꯤꯡꯅꯤ ꯍꯥꯏꯕꯒꯦ? ꯇꯣꯂꯣꯞ ꯐꯪꯂꯀꯥꯟꯗ ꯇꯣꯂꯣꯞꯇꯣ ꯑꯩꯈꯣꯏꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯅꯝꯕ ꯁꯦꯜ ꯑꯗꯣ ꯃꯊꯣꯏ ꯍꯨꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏ꯫ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯂꯥꯛꯄꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯩꯅ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯇꯣꯂꯣꯞꯁꯨ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅꯕꯨꯗꯤ ꯈꯟꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯄꯒ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯉꯥꯏꯔꯦ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯣꯂꯣꯞꯁꯨ ꯇꯪꯈꯥꯏ ꯄꯤꯁꯜꯂꯛꯎ ꯍꯥꯏ꯫ ꯅꯪꯅ ꯇꯣꯏꯅ ꯇꯣꯏꯅ ꯉꯥꯎꯕ ꯂꯥꯡꯕ ꯆꯠꯊꯣꯛꯄꯁꯦ ꯁꯤꯁꯨ ꯇꯧꯔꯒꯅꯨ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅ ꯆꯠꯄꯅꯤ꯫ ꯑꯩꯅ ꯄꯨꯔꯥ ꯑꯣꯏꯅ ꯊꯤꯡꯕꯕꯨꯗꯤ ꯉꯝꯗꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯅꯪ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯀꯩꯀꯩꯅꯣ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯋꯥ ꯇꯥꯗꯕꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯐ-ꯐꯖꯅ ꯑꯗꯨꯃꯛ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯗꯤ ꯀꯌꯥ ꯑꯗꯨꯃꯛ ꯉꯥꯡꯒꯟꯗꯕꯅꯤ꯫ ꯊꯕꯛ ꯐꯥꯎꯕ ꯀꯥꯕ ꯍꯧꯗ꯭ꯔꯤ ꯇꯣꯂꯣꯞ ꯄꯤꯁꯜꯂꯛꯑꯣ ꯍꯥꯟꯅ ꯍꯥꯏꯔꯕ? ꯍꯣꯏ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯊꯕꯛ ꯆꯪꯕꯒ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯣ ꯂꯥꯞꯄꯤ, ꯑꯅꯛꯄꯗ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯕꯒꯤ ꯆꯍꯤ ꯃꯈꯥꯏꯃꯃꯨꯛꯇꯤ ꯄꯨꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯅꯗ꯭ꯔꯦ꯫ ꯃꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯃꯥ ꯂꯩꯔꯕꯗꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯗꯤ ꯀꯣꯏꯁꯨ ꯀꯣꯏꯅꯕꯅꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯁꯨ ꯏꯀꯥꯏꯔꯦ꯫ ꯏꯊꯟ ꯈꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕꯁꯤꯁꯨ ꯑꯩ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤꯁꯨ ꯃꯤꯉꯣꯟꯗꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ꯫ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯨꯗ ꯑꯍꯥꯟꯕ ꯎꯅꯕꯒ ꯆꯦꯜꯂꯛꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗ ꯇꯧ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ? ꯅꯨꯄꯥ ꯐꯥꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯀꯥꯏꯅꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯨꯂꯨꯞꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥ ꯋꯥꯔꯤ ꯁꯥꯒꯗꯕꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯑꯩꯁꯨ ꯏꯊꯟ ꯈꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯕ ꯏꯟꯗꯣꯝꯆꯥꯁꯤꯡꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯕꯅ ꯀꯔꯝꯕꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯑꯋꯥꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯏꯁꯥ ꯏꯊꯟ ꯈꯛꯇꯅ ꯑꯗꯨꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩ꯫ ꯏꯃꯥꯅ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯉꯥꯡ ꯑꯣꯏꯍꯟꯈꯤꯅꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯗꯗꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯊꯥ ꯂꯦꯞꯂꯦ꯫ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯔꯒ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯕꯗꯤ ꯁꯥꯎꯔꯛꯂꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯊꯕꯛ ꯑꯔꯨꯝ ꯑꯔꯨꯝꯕ ꯀꯌా ꯑꯃꯁꯨ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯏꯊꯟ ꯈꯛꯇꯗꯤ ꯋꯥꯖꯩ꯫ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯈꯪꯗꯕꯒꯤ ꯇꯨꯇꯤ ꯇꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯁꯤꯟꯇꯦꯛꯁꯈꯩꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯟꯗꯨꯅ ꯍꯩꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯔꯨꯝ ꯑꯔꯨꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯑꯩꯁꯨ ꯐꯠꯇꯕ ꯆꯠꯄꯗꯒꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯏꯄꯥꯝꯗ ꯆꯠꯂꯒ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯗꯣꯛꯇꯔꯗ ꯇꯥꯟꯅꯩ꯫ ꯗꯣꯛꯇꯔꯅꯁꯨ ꯑꯁꯨꯝꯅ ꯇꯧꯔꯦ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯑꯔꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯌꯥꯔꯒꯗꯤ ꯅꯁꯥꯗꯨ ꯂꯦꯡꯗꯕꯤꯗ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯄꯣꯛꯅꯗꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯄꯥꯝꯗꯗꯤ ꯂꯩꯇꯦ꯫ ꯌꯥꯅ ꯌꯥꯅꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯄꯣꯊꯥꯕ ꯑꯗꯨꯃꯛ ꯐꯪꯉꯤ꯫ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯔꯨꯝ ꯑꯔꯨꯝꯕ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯃꯐꯝꯗꯨꯁꯨ ꯑꯅꯛꯄꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯝꯂꯦ꯫ ꯏꯃꯥꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯈ꯭ꯔꯤꯕ ꯑꯗꯨ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯒ ꯑꯃꯨꯛ ꯑꯣꯏꯁꯤꯟꯕꯁꯤꯗ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯃꯧ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯑꯃꯠꯇꯁꯨ ꯏꯟꯗꯕ꯫ ꯃꯆꯥꯁꯦ ꯍꯦꯛ ꯄꯣꯛꯄ ꯂꯣꯏꯕꯒ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯠꯇꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯣꯉꯥꯟꯅ ꯆꯥꯕꯁꯤ ꯏꯀꯥꯏꯕꯗꯒꯤ ꯈꯥꯡꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯀꯌా ꯑꯃꯁꯨ ꯇꯥꯁꯤꯟꯅꯕꯣꯏ ꯇꯥꯁꯤꯟꯅꯗꯕꯣꯏ ꯇꯧꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒ ꯃꯈꯣꯏꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯤꯔꯛꯎ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯄꯣꯛꯈ꯭ꯔꯕꯗꯤ
ꯄꯤꯔꯛꯂꯔꯣꯏ ꯈꯟꯕꯒꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯣꯂꯣꯞꯇꯣ ꯃꯈꯣꯏꯗ ꯇꯪꯈꯥꯏ ꯄꯤꯒꯦ ꯍꯥꯏꯗꯨꯅꯗꯤ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡ ꯏꯄꯥꯝꯗ ꯊꯥ 3ꯒꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯔꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯎ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗꯕꯅ ꯀꯔꯤꯃꯠꯇ ꯂꯥꯡꯁꯤꯜꯂꯨꯗꯦ꯫ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯏꯟꯊꯣꯔꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯍꯥꯏꯖꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯄꯨꯟꯅ ꯊꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯡꯕ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇꯗꯤ ꯆꯥꯅꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ नुमितुमदी कपलगा चरा हेली। नोंगानबगा इमाना चेंग चाक थाव थुम खरा थिलाई। इथंता ngaibaniना angang-दुगा अइगसु इमाना फजना सेंबी साबीदुना तोंगाना चारे। अइगी नुपा लाक्लगना करी हाइना खुम्बा हाइदुना अइना फोनदबुदी हाना वरी साख्रबनी। मयामगी मिटिंगददी नुपी हेक थीबगा थबकसु तौरे तोंगाना चाय ममा मपा पिजनिंगदे हाइदुना खलमगनी। सोमदना अहन मखोइना ग्यान तादबदगी थोक्लिबनी हाइबदी कनानासु खंगबिरमोय खनबदा अइसु मीगी ममांगदा यामनाबुदी इकाइजै। अदुबु अइसु करिदी उपाय लै। अइ मखोइदा नोंमतदी काइखिद्रे। मखोइनाता अइंगोंदा पेंदबगी ngang sakpa tawbani। नोंमता फाउबा अइ मखोइदा चिन हंगतना खुम्बसु तौदे। तौरिबा मयामसिंग असिबु अइगी इराला। अइसु करी हाइगदबनो करी तौगदबनो तौफम खंग्रे। मखोइना इखुत्सु चाबिद्रबनिना तोंगाना अदुमक चाबदा तारे। थबक हेक तौबगा लुहोंगलुबा अइगी दसानी। अइंगोंदा थोक्लिबा असिगुमना नुपी कया अमदसु थोक्लमगनी। नुपा फंगदबा नुपासु यामना पामना ताबनी। मखोइगी मसा मसुना सोइदुना चेलक्लिबनी पामदुना पुसिलक्लिबनी हाइबदी कनामतनसु खंबिरोय। फना तौरिबा मखै मखोइगी मचागी माइनी। फत्तना तौरगना मौ अइखोइगी दायित्वनी। मखा ताबा अइगी पुंसीदा करी ओइरकनी हाइबदी अइसु खंगजदे। हौजिकमक्की ओइनदी असुमना अदुम इचा असिगा लैजरी। अइगी नुपासु अइगिदमक्ता लेपिबना हौजिकमक्की ओइनदी थोइदोक हेंदोकना वाबा हाइबदो ओइजद्रे। तुंगदा करी ओइरकनी हाइबदी खंगबा ngamjadre। ngasiगी ओइनदी मतंग असिदा लोइसिनजरगे। लोइबा फाउबा ताबिरिबा ख्वाइ खुदिंगमक्पु अमुक्का हन्ना इकोकनोना खुरुमजरी।